Hakchang sengdaba matamgi ahkaam. Hakchang sengdaba matamda haram oiba thabaksing. Hakchang sengdaba matamda thabak khara tauba yade hairibasing adudi ahanbada masjidta changba, ani subada Quran Karim tilawat tauge khanna tauba, ahum subada Baitullah Sharif ki tawab tauba, mari subada Quran Karim bu sukpa. Hakchang sengdaba miyoina eidgah da natragana madrasa da chatpa. Hakchang sengdaba miyoina eidgah da janaza ki namaz soliba mafamda amasung madrasa na chingbada chatpada kari sukaide. Karigumba masjid ki manungda lairingaida hakchang senglaktrabadi kari tawgani. Karigumba masjidta tumningai ki matamda mangthiruraba ado irabadi khudakta taimum taroduna mapanda tholakadabani. Hakchang sengdaba matamda zikr tauba amasung dua sing sonba. Hakchang sengdaba matamda zikr tauba amasung dua sing sonbada karisu akaiba leite. Kadai fauba haibada duagi aya singsu duagi niyat ke loinana sonbada karisu akaiba leite. Taubatabu khwaidagi hena fabadi wasu khakta oirabasu tauraga dua amati zikr sing tauba asini. Hakchang sengdaba matamda salam taunaba. Hakchang sengdaba matamda salam tauba, salamgi pakhum piba, azangi pakhum piba amasung deengi oiba natragana duniyagi oiba wari sing sanaba punamak jaisni. Hakchang sengdaba miyoina chaba thakpa. Hakchang sengdaba matamda chaba thakpa yai. Taubatabu khwaidagi hena fabadi khut sengthoklaga amasung chin thingthoklaga chaba thakpani. Hakchang sengdaba miyoibagi arembagi hukum. Hakchang sengdaba miyoi aduna thakhiba natragana chakhibagi aremba adu sengi amasung madubu chaba natragana thakpa asi chingnaba leitana yai. Hakchang sengdaba matamda nupina machada khom inbiba. Hakchang sengdaba matamda nupina machada khom inbibada karisu akaiba leite. Hakchang sengdaba miyoigi sam khujinna chingba kakpa. Hakchang sengdaba matamda sam khujin asina chingba kakpa asi makruh tanzihini. Hakchang sengdaba miyoibana azan lauba. Hakchang sengdaba miyoina azan lauba asi makruh taharimini. Maram asina khwaidagi hena fabadi hairiba azan adubu amukka hanba asini. Quran Karimbu khudangi figa loinana natragana hakchangda setliba fi daman aduga loinana sokpa. Hakchang hakchangda setliba fi aduga loinana Quran Karimbu sokpa asi yade. Karigumba sokpa gitangai fadaba leiba tarbadi atopa fi amaga natragana rumalga loinana paigadabani. Quran gi chena sing kalamna chingbana hangdokpa. Kanagumba wazu yaudaba miyoi amana Quran Karim gi chena singbu karigumba chay amaga natragana kalam gi matingna hangdokpa si jaisni.